Khunja Singna AR da Thajaba Watle Irb Gumba neutral force Thambiyu Mla Leishiyo Fungyar AC gi Mla Leishiyo Keishing na ngamkai paring da leiba tangkhul gi khulsing da asigumba makal gi attack chatharakliba asi akan mamong da yaning da bafungdokri tangkhul gi khulsing asi Myanmar gi KNB amasung PDF ki camp singa mayuk naba leibani hairi Thaudok aduda naga gi yum taranithoi yauna apikpa kaithal gi saruk se Myanmar dagi changsilakpa KNB gi kadar singna mai thadoklamle haina su phongdokhibani Thaudok asigi matangda MLA na yaninda ba wafam sing phongdorakle haiba tabadagi pauchi asina ngasi numidang bung 3:19 lom tarakpada MLA ga wari sanabada telephone tawrubada mahaki mobile phone switch off tawraga leiramki haukiba methada su namli wangli amasung choro khulda KNAB PDF ki kadar singna akan be attack chatharam khrabani khul sing asigi Khunja Singna Assam Rifles thajaba thamdre loinena state lengakna neutral force oriba IRB natraga atopa security agency sing thamhaningi haibagi wafam su phongdokhi